ꯆꯥꯟꯗꯅꯤꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯊꯣꯠꯄ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯃꯁꯤꯡ ꯁꯨꯅ ꯌꯧꯔꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯧꯔꯛꯄꯗ ꯔꯣꯍꯤꯠ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯁ꯭ꯌꯥꯃꯥꯅ ꯃꯥꯕꯨ ꯀꯧꯔꯛꯄꯒꯨꯝ ꯈꯜꯍꯜꯂꯤ꯫ ꯔꯣꯍꯤꯠ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯆꯥꯟꯗꯅꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯀꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕ ꯃꯛꯇꯗ ꯆꯥꯟꯗꯅꯤꯅꯁꯨ ꯈꯪꯂꯦ ꯔꯣꯍꯤꯠꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨ꯫ ꯆꯥꯟꯗꯅꯤ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅ ꯏꯆꯥꯗ ꯍꯦꯟꯖꯤꯟꯕ ꯉꯝꯒꯅꯤ? ꯀꯞꯄ ꯇꯣꯛꯎꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯀꯤ ꯁꯣꯛꯇꯕ ꯃꯈꯨꯠꯇꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯏꯕꯤꯗꯨꯅ ꯆꯥꯟꯗꯅꯤꯒꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯈꯔ ꯈꯨꯏꯔꯤ ꯈꯨꯏꯔꯤ ꯇꯧꯔꯛꯂꯕ ꯈꯨꯠꯁꯥꯗꯨꯅ ꯔꯣꯍꯤꯠꯀꯤ ꯈꯨꯅꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯔꯣꯍꯤꯠ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯟꯗꯅꯤꯗ ꯌꯦꯡꯉꯤ꯫ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯃꯗ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯇꯝꯗ ꯐꯥꯎꯔꯝꯒꯗꯕ ꯏꯍꯨꯜ ꯄꯨꯝꯕ ꯔꯣꯍꯤꯠꯇꯨ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯔꯣꯍꯤꯠꯅ ꯎꯕ ꯍꯧꯔꯛꯂꯤ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯏꯊꯤ ꯊꯤꯕ ꯐꯖꯕ ꯂꯛꯖꯔꯤꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯕ ꯌꯨꯝꯅꯤ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ꯫ ꯑꯗꯨꯕꯨ ꯃꯟꯖꯨꯅꯔꯕ ꯌꯨꯝ ꯑꯗꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯕꯦꯊꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯔꯣꯍꯤꯠ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯕ ꯍꯩꯕ ꯔꯣꯍꯤꯠ ꯅꯠꯇꯦ꯫ ꯅꯣꯡꯃꯇ ꯃꯤꯇꯣꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯪ ꯁꯤꯟꯊꯍꯟꯕ ꯔꯣꯍꯤꯠ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥ ꯑꯕꯦꯊꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏ ꯌꯧꯅ ꯆꯩꯅꯥ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁ꯭ꯌꯥꯃꯥꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯛꯂꯦ꯫ ꯑꯕꯦꯊꯣꯏꯁꯨ ꯔꯣꯍꯤꯠꯀꯤ ꯅꯥꯀꯜ ꯑꯣꯏꯅ ꯇꯞꯅ ꯂꯩꯃꯥꯏꯗ ꯅꯤꯡꯈꯥꯡꯐꯝ ꯊꯩ꯫ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯄꯥꯝꯕꯣꯝ ꯋꯥꯏꯗ ꯇꯞꯅ ꯄꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯣꯍꯤꯠ, ꯅꯪ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯁꯦ? ꯇꯤꯡꯈꯪ ꯂꯧꯊꯣꯛꯄꯗꯣ ꯌꯥꯝ ꯅꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯔꯣꯍꯤꯠ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯑꯕꯦꯊꯣꯏꯗ ꯑꯃꯨꯛ ꯐꯠ ꯊꯝꯂꯛꯂꯝꯃꯤ꯫ ꯎꯔꯛꯂꯦ ꯑꯕꯦꯊꯣꯏꯒꯤ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯕ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯤꯕ ꯑꯗꯨ꯫ ꯔꯣꯍꯤꯠ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯨꯞꯁꯤꯟꯅꯗꯨꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ꯫ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯤꯕ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯃꯆꯥ ꯑꯗꯨ ꯈꯖꯤꯛ ꯊꯥꯡꯒꯠꯇꯨꯅ ꯔꯣꯍꯤꯠꯇ ꯎꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕꯅꯤ, ꯅꯪꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯖꯕꯗꯣ꯫ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕꯗꯤ ꯌꯥꯝ ꯍꯥꯎꯇꯦꯅ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯣ꯫ ꯉꯁꯤꯒꯤꯗꯤ ꯃꯪꯒ꯭ꯔꯥꯁꯦ ꯐꯖꯅ ꯆꯥꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯀꯝꯄ꯭ꯂꯦꯟꯁꯨ ꯑꯃꯠꯇ ꯇꯧꯔꯛꯑꯔꯣꯏ ꯈꯜꯂꯤ꯫ ꯐ꯭ꯔꯦꯁꯅꯤ, ꯑꯗꯨꯅ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯕꯅꯤ." ꯔꯣꯍꯤꯠꯁꯨ ꯄ꯭ꯂꯦꯠꯇꯨꯗ ꯌꯦꯡꯉꯤ꯫ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨꯃ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯑꯃꯗꯤ ꯆꯥꯟꯗꯅꯤꯒꯤ ꯃꯃꯥꯡꯗ ꯀꯞꯄ ꯏꯀꯥꯏꯔꯗꯨꯅ ꯅꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ "ꯅꯪꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤꯔꯨꯁꯤꯁꯦ ꯍꯥꯎꯕ ꯍꯥꯎꯒꯗ꯭ꯔꯣ? ꯅꯪꯅ ꯇꯧꯕ ꯄꯣꯠꯁꯦ ꯍꯦꯛꯇ ꯆꯤꯡꯅꯩꯅꯦ ꯑꯩꯗꯤ." ꯑꯕꯦꯊꯣꯏ ꯔꯣꯍꯤꯠꯇ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯧ ꯈꯖꯤꯛ ꯂꯥꯡꯂꯒ, "ꯆꯥꯒ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ?" ꯆꯥꯟꯗꯅꯤꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯕꯦꯊꯣꯏꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯌꯦꯡꯉꯤ꯫ "ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ, ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯤ ꯅꯪꯕꯣ?" "ꯏꯃꯥ, ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ. ꯑꯁꯤ ꯅꯨꯄꯥꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯅꯤ ꯈꯪꯕ꯭ꯔꯥ? ꯑꯗꯨꯕꯣꯕ ꯏꯔꯦꯟꯖꯅ ꯐꯖꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ." ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯆꯣꯛꯄꯗ ꯕꯦꯟꯗꯦꯖ ꯁꯦꯠꯂꯤꯕ ꯑꯗꯨ ꯐꯂꯞ ꯌꯦꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯨꯔꯨꯗ ꯅꯝꯂꯒ ꯍꯧꯒꯠꯂꯤ꯫ "ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯒꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏ꯫ ꯑꯕꯦꯊꯣꯏ ꯅꯣꯛꯂꯒ, "ꯃꯁꯛꯁꯤꯒ ꯀꯞꯄꯒꯁꯨ ꯈꯥꯡꯉꯤ. ꯌꯥꯝ ꯀꯟꯕ ꯃꯤꯒꯗꯤ ꯃꯥꯜꯂꯤ. ꯑꯗꯨꯒ ꯇꯤꯡꯈꯪ ꯈꯔ ꯁꯠꯇꯣꯛꯄꯒꯤ ꯀꯞꯀꯦꯒ ꯇꯧꯋꯦ ꯃꯤ. ꯃꯤꯁꯣꯟ ꯍꯥꯏꯁꯤꯅꯤ." ꯔꯣꯍꯤꯠꯇꯨ ꯄꯩꯔꯞꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯂꯝꯂꯒ ꯑꯕꯦꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯄ꯭ꯂꯦꯠ ꯑꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯆꯤꯌꯔꯗꯨꯗ ꯐꯝꯈꯤ꯫ ꯑꯗꯨꯒ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯈꯨꯠꯅ ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯟꯗꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ "ꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯑꯗꯨꯕꯣ?" ꯔꯣꯍꯤꯠꯁꯨ ꯃꯌꯥꯗ ꯃꯪꯒ꯭ꯔꯥ ꯈꯔ ꯎꯝꯁꯥꯏ ꯇꯧꯅ ꯐꯠ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯑꯃꯨꯔꯛ ꯐꯠ ꯅꯣꯝꯃꯤ꯫ "ꯆꯥꯔꯣ ꯆꯥꯔꯣ, ꯏꯃꯥꯁꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯈꯔ ꯊꯣꯡꯅꯕ ꯇꯧꯒꯦꯀꯣ." ꯔꯣꯍꯤꯠ ꯍꯟꯗꯛꯃꯨꯛꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯅꯣꯝꯃꯤ꯫ ꯆꯥꯟꯗꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯥꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ꯫ ꯑꯕꯦꯊꯣꯏ ꯔꯣꯍꯤꯠꯀꯤ ꯅꯥꯀꯜ ꯑꯣꯏꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯊꯩ꯫ ꯁꯨꯒꯠꯂꯞ ꯇꯧꯅ ꯌꯦꯡꯉꯤ ꯔꯣꯍꯤꯠꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤꯕ ꯑꯗꯨ꯫ "ꯀꯌꯥꯝ ꯍꯧꯔꯒꯦ?" ꯔꯣꯍꯤꯠ ꯃꯪꯒ꯭ꯔꯥ ꯍꯥꯞꯄ ꯄ꯭ꯂꯦꯠꯇꯨ ꯇꯝꯄꯥꯛꯇ ꯊꯝꯂꯒ, "ꯃꯪꯒ꯭ꯔꯥꯁꯦ ꯑꯍꯥꯎꯕ ꯃꯪꯒ꯭ꯔꯥ ꯑꯣꯏꯕꯩꯅꯤ. ꯅꯪꯅ ꯁꯦꯝꯕꯒꯤ ꯍꯥꯎꯕ ꯅꯠꯇꯦꯀꯣ." "ꯑꯗꯨꯏꯅꯦ ꯑꯩꯅ ꯍꯥꯏꯗꯣ, ꯐ꯭ꯔꯦꯁꯅꯤꯅ."
Rohit Avethoida amuk fat yengkhatli. Akhoi yumda khara pukhisi nungtigi ai adum bijauba sumaina ko Avethoi mamito mathakta angkhatuna mamaida fat leithoki. Yam chope na. Rohit noklaga. chopada kanaba madang oibeni bema phajadon Lao yare, maningda nakhong khukado amda chamthola loi mole. Rohit masage khongom toda amuk yenglaga. nui shwaida lakpadai khungu kusu kainum tawre ahan bani ngasina ahan badong bani yadre amta Avethoi su Rohit ke khongom toda yengi. Aduga amuk Rohit ta muk fat yenglami. Nangi khusatuna ni. Lambi do lekhom thoe khangadi ingna fazana dum chatpe yabado. Lekhom duda jabuk hekta kum silimi. Kaino khangdeba. Rohit magi bandage chetaba makutuna Avethoi ki makokta kaksitablamna hatuna. chinganbi aingonda nangi pedrong ngangbido adu tarakon haibani Avethoi makuna makokta nalaga Rohita pairap yengduna. Nangi sengondo usidrira ha mi memsin laga. Rohit nangmi tauna. nangna ayam misawdo da khanbadane nangi na dungina birakpani khangaba aini yam lakningdana lakpagadi nateko Aidi gaidawbagi nang misawdoiba. nangna isa lona nungsibiya mali phongdokpudi ngamjadaba adumbudo Avethoi mamito mathakta angkhatuna sorama khangon handoglaga. pile hoiba Rohit nangmi tauna Avethoi ki makhutu lamduna tamna pairaklami. asengbagi ai nungsidrona Khangde he. Wadu haiduna Avethoi fo hogake tawi. Adabu Rohit na makhut phakibana hogutpa yade. Amuk phamthei hanagi magi maphamduda. ngakta phamoi Avethoi Rohit ta magi makhut pairakliba adu nanthongna bahone. nangi na kokchapdu torkano khama hoi uraga kainam khani haibani si thadomi khallo yaba nangna dumai urau tharau tawradina adune hena tagrani Thado hairaga mina se. hoiba thadokimi adu nangai nungsibran hairamo adu natradi sungtha thadoi Avethoi masamuk lambadu chapleptuna Rohita mami phaini yenglaga. Aidi nang kaidawbu nungsidoino. maram khangdrasu nungsibra haiba Nungside he. nangbu kaidaw nungsidoino sajadayuda kona yam regret charakanidana As mina chatke hairaga se thado. Handakti nangmi tauna Rohit na Avethoi ki makhut paisiliba adu thadorakle. Avethoi su Rohita pairap yenglamlaga chaksanglomda makhongno gangom thangduna chatkre. Avethoi na magi mit yengwangma heklankibaga Rohit ki sakpamdu sathongki. Mamit uisinduna sorma sangno handoi. Avethoi gi piktak tawba ahangba room amada morada famduna Rohit phone kana medli. City dagi yamna lapna leiba mafam oibana electricity amadi internet ki khudongchaba phangdaba mafamni. Mai laklabasu nongmada pung ani ahum khakta laklamlaga hekta mutki. Rohit phone do medba wara male. Lok tawduna magi nakalda leiriba moraduda phone do kalap thamki. Aduga makhong sangna tingthokduna makhut ani na khuruda namduna magi akoibadu asum yengba hawraklami. Magi hek mamang oina nungmacha amada candle ama thali. Aduga thongjin mayadudana amanba table ama leiri. Table dudana Avethoi gi leiri kaya ama leiri. Rohit table duda yenglaga matomda murmur soli. TV su leidaba internet su phangdaba lai khakdani yumsida phangisi Avethoi na su kuina yumsida leramisi mau boring judar jalo ai ga radi atopa nupa amada koklongkhrani Amuk angawbagom matomda nafetawi. oida mahubudi ai ganakta adum leradasibo Tanjaduda mana leiriba ka adugi inafi amana parda oiduna leiriba adu makhuna khajik haidoklaga chandanina mangli silaktuna hairaklami. Ibunga Rohit chakloi haure chathora silaodana. Rohit su table adomda yenglambadagi thongjulomda yenglaklami. Rohit phamlambadagi tamna hogatli. hoima chaurasi Lao. Asumna anidu thokminarakli. Chandanina mangthaduna. Chaksangduda makhongna mahe kansilakbaga Rohit mami khajik lauthokna ngakchanani yengi. Chaksangdoma sinba thungna. Magi mayumda leiba kitchen adudi aduki matik chawbani. Master dining room amasu yauribani.
ꯑꯗꯨꯕꯨ ꯕꯦꯊꯣꯏ ꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯏ꯫ ꯃꯤ 4-5ꯗꯒꯤ ꯍꯦꯟꯅ ꯆꯥꯛ ꯆꯥꯕ ꯆꯠꯂꯣꯏꯗꯕ ꯃꯐꯝꯅꯤ꯫ ꯔꯣꯍꯤꯠ ꯑꯃꯨꯛ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯑꯕꯦꯊꯣꯏꯒ ꯆꯥꯟꯗꯅꯤꯒꯅ ꯐꯖꯅ ꯁꯦꯝꯗꯨꯅ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇ ꯍꯥꯞꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯔꯣꯍꯤꯠꯅ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯕꯤꯃꯣꯜꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ, ꯂꯥꯛꯑꯣꯗꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯅꯦ ꯅꯪꯕꯣ꯫ ꯔꯣꯍꯤꯠ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯦꯊꯣꯏꯒꯤ ꯅꯥꯀꯜꯗ ꯐꯥꯅꯕꯗ ꯐꯝꯊꯩ꯫ ꯑꯕꯦꯊꯣꯏꯗꯤ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ, ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯆꯥꯅꯤꯡꯕꯒꯤ ꯃꯤꯠꯌꯦꯡꯅ꯫ ꯔꯣꯍꯤꯠꯁꯨ ꯑꯕꯦꯊꯣꯏꯗ ꯐꯂꯞ ꯌꯦꯡꯉꯤ꯫ ꯔꯣꯍꯤꯠ ꯃꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯜꯂꯤ, ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯍꯩꯇꯕ ꯌꯥꯗꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯑꯩ ꯁꯨꯝ ꯄꯥꯝꯕ ꯍꯦꯜꯂꯛꯇꯣꯏꯅꯤ꯫ ꯕꯤꯃꯣꯜꯅ ꯇꯣꯉꯥꯟꯅ ꯆꯥꯔꯦ꯫ ꯑꯕꯦꯊꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯔꯣꯍꯤꯠꯀ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯕꯦꯊꯣꯏ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯇꯧꯔꯒ ꯀꯣꯝꯄꯥꯛꯇ ꯃꯈꯨꯠꯇ ꯍꯥꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯃꯈꯜ ꯁꯨꯅ ꯊꯣꯡꯉꯤꯁꯦ? ꯉꯁꯤ ꯀꯩ ꯂꯩꯒꯦꯕ? ꯕꯤꯃꯣꯜꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯔꯕꯅꯤ꯫ ꯑꯕꯦꯊꯣꯏꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯌꯥꯗ ꯁꯥꯏꯔꯤꯕꯗꯨ ꯌꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯄꯥꯒꯤ ꯕꯤꯃ ꯅꯪꯕꯣ? ꯇꯥꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯍꯤꯠꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯇꯧꯔꯔꯣꯏꯗꯣꯏꯕꯅꯣ? ꯅꯠꯇ꯭ꯔꯅꯦ ꯔꯣꯍꯤꯠ? ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯇ ꯐꯔꯣꯟ ꯁꯤꯜꯂꯛꯏ꯫ ꯔꯣꯍꯤꯠꯁꯨ ꯆꯥꯛ ꯇꯣꯠꯅ ꯇꯣꯠꯅ ꯅꯣꯛꯃꯤ ꯈꯨꯝꯃꯤ꯫ ꯑꯍꯣꯏ ꯕꯕꯥ, ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯋꯥ ꯉꯥꯡꯕꯗꯅ ꯕꯦꯕꯥꯔ ꯑꯣꯟꯊꯣꯛꯅ ꯂꯩꯔꯤꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯍꯥꯏꯁꯦ ꯃꯌꯥꯝꯗꯒꯤ ꯇꯣꯞꯄꯤ ꯍꯥꯏꯗꯣ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ ꯏꯆꯥꯗꯤ꯫ ꯕꯤꯃꯣꯜꯅ ꯔꯣꯍꯤꯠꯄꯨ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯑꯕꯦꯊꯣꯏ ꯃꯌꯥꯗ ꯆꯥꯛ ꯁꯥꯏꯅ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯈꯥꯡꯉꯤ꯫ ꯀꯀꯥꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ ꯇꯧꯏꯁꯦ꯫ ꯕꯤꯃꯣꯜ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒ ꯆꯍꯤ ꯂꯣꯡꯒꯥ ꯅꯠꯇ꯭ꯔꯅꯦ? ꯔꯣꯍꯤꯠ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯈꯠꯇꯨꯅ ꯑꯕꯦꯊꯣꯏꯗ ꯐꯂꯞ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯅ ꯆꯍꯤ 2 ꯍꯟꯕꯅꯤ ꯃꯉꯣꯟꯗꯒꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯕꯅꯤꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯔꯦ꯫ ꯆꯥꯟꯗꯅꯤꯅ, ꯑꯕꯦꯊꯣꯏꯕꯨ ꯁꯤꯇꯤꯗ ꯂꯩꯔꯒ ꯀꯝꯗꯧꯒꯦ? ꯀꯣꯂꯦꯖꯇ ꯃꯤꯅꯒ ꯃꯉꯣꯟꯗ ꯂꯛꯅꯕꯤꯕ꯭ꯔꯣ? ꯈꯨꯡꯒꯪꯗꯒꯤ ꯀꯥꯔꯛꯄꯅꯤ ꯍꯥꯏꯗꯅ ꯂꯝ ꯍꯦꯟꯕ꯭ꯔꯣ ꯃꯥꯕꯣ? ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝ ꯇꯣꯏꯅ ꯄꯨꯟꯕ꯭ꯔꯣ ꯃꯥꯕꯣ? ꯔꯣꯍꯤꯠꯇꯣ ꯑꯕꯦꯊꯣꯏꯗ ꯐꯂꯞ ꯌꯦꯡꯉꯤ꯫ ꯑꯕꯦꯊꯣꯏꯗ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗ ꯆꯥꯛꯇꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯔꯣꯍꯤꯠ ꯅꯣꯛꯃꯤ ꯇꯧꯅ, ꯑꯕꯦꯊꯣꯏꯁꯦ ꯌꯥꯝ ꯐꯩꯗ, ꯑꯃꯨꯛ ꯏꯁꯧꯗꯤ ꯌꯥꯝ ꯇꯧꯏ꯫ ꯃꯥꯅ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯑꯣꯠꯄ ꯃꯇꯥꯡꯒ ꯌꯥꯎꯏ, ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯅꯤ ꯃꯥꯁꯦ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯩꯅ ꯑꯗꯨꯝ ꯏꯜꯂꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯍꯪꯒꯠꯇꯅ ꯉꯥꯡꯉꯤ ꯃꯥꯅ꯫ ꯕꯤꯃꯣꯜ ꯃꯃꯤꯠꯀꯗꯨ ꯈꯖꯤꯛ ꯂꯥꯎꯊꯣꯛꯂꯒ, ꯍꯥ, ꯑꯩꯈꯣꯏꯒꯤ ꯑꯕꯦꯊꯣꯏꯕꯣ ꯅꯪꯉꯣꯟꯗ ꯍꯪꯒꯠꯅꯒ ꯉꯥꯡꯉꯤꯕ? ꯔꯣꯍꯤꯠ ꯆꯥꯛ ꯇꯣꯠꯅ ꯍꯣꯏ ꯍꯥꯏꯕꯀꯣ ꯃꯀꯣꯛ ꯇꯞꯅ ꯑꯃꯨꯔꯛ ꯅꯣꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯄꯩꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯣꯍꯤꯠ ꯑꯃꯗꯤ ꯕꯤꯃꯣꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯨꯗꯣ ꯁꯥꯟꯅꯩ, ꯌꯨꯝꯌꯥꯏꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ꯫ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯃꯔꯨꯗꯨ ꯑꯣꯠꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯐꯣꯏꯗꯠꯆꯔꯒ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯤ꯫ ꯑꯁ, ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯑꯩ ꯏ ꯁꯨꯝ ꯀꯥꯔꯛꯀꯅꯤꯀꯣ ꯉꯁꯤ꯫ ꯕꯤꯃꯣꯜ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯔꯣꯍꯤꯠꯀꯤ ꯃꯇꯧꯗꯨ꯫ ꯑꯣ, ꯔꯣꯍꯤꯠꯁꯦ ꯁꯥꯎꯕꯒꯁꯨ ꯍꯩꯕꯣꯏꯔꯦ꯫ ꯃꯁꯛꯁꯤꯅ ꯏꯇꯞ ꯇꯞꯅ ꯎꯕꯁꯤꯗ ꯑꯩꯗꯤ ꯁꯥꯎꯕꯒ ꯍꯩꯔꯝꯗꯧꯕ ꯃꯥꯜꯂꯨꯗ꯭ꯔꯦꯅꯦ꯫ ꯉꯁꯤ ꯍꯦꯛꯇ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯕꯤꯃꯣꯜ ꯑꯃꯗꯤ ꯔꯣꯍꯤꯠꯇꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯈ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥ ꯑꯁꯦꯡꯕꯒ ꯃꯥꯟꯈ꯭ꯔꯦ ꯍꯦꯛ ꯌꯦꯡꯕꯗ꯫ ꯑꯕꯦꯊꯣꯏꯒ ꯆꯥꯟꯗꯅꯤꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯐꯛ ꯑꯃꯗ ꯐꯝꯂꯒ ꯍꯌꯦꯡ ꯐꯥꯝꯗ ꯊꯥꯒꯗꯕ ꯆꯨꯖꯥꯛ ꯃꯔꯨ ꯈꯔ ꯈꯟꯗꯣꯛꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯕꯛ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯕꯦꯊꯣꯏꯗꯨ ꯃꯐꯤ ꯁꯦꯝꯗꯨꯅ ꯐꯛꯇꯒꯤ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯘꯔꯤꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯄꯨꯡ ꯌꯥꯝꯅ ꯊꯦꯡꯂꯝꯂꯦ꯫ ꯑꯕꯦꯊꯣꯏ ꯄꯥꯈꯠꯅ ꯔꯣꯍꯤꯠꯀ ꯕꯤꯃꯣꯜꯒꯗ ꯌꯦꯡꯂꯒ, ꯕꯕꯥ, ꯔꯣꯍꯤꯠ ꯅꯕꯥꯅꯤ ꯂꯣꯏꯁꯤꯜꯂꯣ ꯀꯩꯗꯧꯔꯒꯦ? ꯄꯨꯡ 4 ꯇꯥꯔꯛꯏ, ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ, ꯃꯇꯝꯁꯤꯁꯨ ꯖꯔ ꯍꯦꯛ ꯍꯧꯖꯤꯟꯈꯤ꯫ ꯔꯣꯍꯤꯠ ꯁꯣꯀꯥ ꯃꯔꯨꯗꯨ ꯑꯣꯟꯅ ꯌꯥꯝꯅ ꯊꯋꯥ ꯁꯥꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯦꯇꯦꯟꯁꯟ ꯑꯗꯨꯝ ꯄꯤꯕꯒꯤꯅꯤ ꯅꯪꯅ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤꯗꯣ꯫ ꯑꯕꯦꯊꯣꯏꯗ ꯑꯃꯨꯛ ꯐꯠ ꯌꯦꯡꯈꯠꯂꯤ, ꯃꯤꯠꯆꯤ ꯑꯣ ꯀꯩꯑꯣ ꯂꯛꯅꯔꯛꯏ꯫
ꯑꯩꯅꯁꯨ ꯅꯪꯅ ꯂꯩꯔꯁꯤꯐꯥꯎ ꯃꯤꯁ ꯇꯧꯔꯁꯤꯅꯗꯤ ꯑꯩꯅ ꯂꯥꯞꯅ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯜꯂꯣ ꯅꯁꯥꯗꯣ. ꯑꯕꯦꯊꯣꯏ ꯃꯈꯨꯠ ꯑꯅꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯃꯤꯠ ꯈꯥꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ. ꯃꯆꯤꯟꯗꯤ ꯌꯥꯝꯅ ꯈꯨꯝꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯆꯤꯟꯒꯟꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯅꯤꯡꯗꯦ. ꯕꯤꯃꯣꯜ ꯉꯛꯆꯥꯅꯅ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯑꯕꯦꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ. ꯆꯥꯟꯗꯅꯤꯁꯨ ꯆꯨꯖꯥꯛ ꯃꯔꯨꯗꯨ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯅꯤ. ꯔꯣꯍꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯉꯥꯡꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ. ꯑꯦꯇꯦꯟꯁꯟ ꯑꯃꯗꯤ ꯃꯤꯁ ꯀꯥꯏꯅ ꯄꯟꯅꯔꯤꯕ ꯋꯥꯍꯩꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯅꯤꯗꯤ. ꯑꯕꯦꯊꯣꯏ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯩ. ꯑꯗꯨꯒ ꯁꯨꯒꯠꯂꯞ ꯇꯧꯅ ꯍꯪꯂꯛꯂꯝꯃꯤ. ꯔꯣꯍꯤꯠ, ꯍꯧꯖꯤꯛ ꯄꯨꯡ ꯑꯥ ꯌꯧꯔꯕꯅꯤ. ꯅꯪꯅ ꯌꯨꯝ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯀꯥ ꯂꯨꯈꯣꯏꯗꯣ ꯄꯥꯈꯠꯄꯗ ꯂꯩꯕ ꯌꯥꯔꯝꯃꯔꯣꯏ ꯃꯤ ꯅꯪꯕꯣ. ꯔꯣꯍꯤꯠꯁꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯘꯔꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯁꯝꯗꯨ ꯍꯥꯏꯒꯠ ꯍꯥꯏꯒꯠꯇꯨꯅ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯏ. ꯇꯁꯦꯡꯅ ꯑꯕꯦꯊꯣꯏꯒꯤ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ. ꯑꯍꯤꯡꯁꯤꯃ ꯂꯦꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯕꯦꯊꯣꯏꯅ ꯕꯤꯃꯣꯜ ꯑꯃꯗꯤ ꯆꯥꯟꯗꯅꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯪꯂꯛꯄ ꯑꯣꯏꯕꯅ ꯔꯣꯍꯤꯠ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯗꯦ. ꯆꯥꯟꯗꯅꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯕꯦꯊꯣꯏꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯅ ꯀꯜꯂꯞꯅ ꯁꯦꯠ ꯊꯥꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯍꯠꯂꯤ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ. ꯃꯤ ꯑꯩꯈꯣꯏꯗ ꯂꯦꯛꯂꯅꯤ ꯍꯥꯏꯅ ꯂꯥꯛꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯪꯅ ꯑꯗꯨ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯒ ꯔꯣꯍꯤꯠꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯗ ꯂꯦꯛꯀꯦ ꯇꯧꯕꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ꯑꯗꯨꯅꯦ ꯃꯥ, ꯅꯣꯡꯁꯨ ꯈꯔ ꯈꯔ ꯆꯨꯕꯁꯤꯗ ꯑꯩꯕꯨ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ? ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯇꯨꯝꯐꯝ ꯂꯩꯇꯦ ꯍꯥꯏꯔꯁꯨꯅꯦ, ꯑꯩ ꯐꯛ ꯃꯊꯛꯇꯔ ꯀꯩꯅꯣ ꯑꯗꯨꯝ ꯇꯨꯝꯖꯒꯦ. ꯑꯕꯦꯊꯣꯏ ꯃꯃꯤꯠꯀꯥꯗꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯔꯤ? ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯕ? ꯕꯤꯃꯣꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯏꯆꯥ ꯊꯣꯏꯕꯤ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯄꯥꯅ ꯐꯖꯅ ꯍꯥꯏꯒꯦꯅꯦ. ꯕꯤꯃꯣꯜꯗꯨ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯔꯣꯍꯤꯠ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯇꯨꯝꯕ ꯍꯩꯅꯒꯗ꯭ꯔꯣ? ꯑꯕꯦꯊꯣꯏꯒ ꯃꯃꯥꯒꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯤ ꯖꯤꯡꯒ ꯑꯔꯤꯕ ꯑꯣꯏꯕꯅꯤꯅ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯌꯨꯁꯟꯕꯅ ꯍꯥꯜꯂꯤ. ꯑꯗꯨꯅ ꯅꯣꯡ ꯍꯦꯛ ꯆꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯄꯨꯟꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒꯤ ꯀꯥꯗ ꯄꯨꯂꯞ ꯇꯨꯝꯃꯤꯅꯦ. ꯅꯪꯕꯨ ꯍꯩꯅꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯨꯝꯕꯗꯣ? ꯔꯣꯍꯤꯠ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯑꯅꯤꯔꯛ ꯅꯣꯝꯃꯤ. ꯍꯣꯏ ꯕꯕꯥ, ꯑꯩ ꯑꯗꯨꯒꯨꯝꯕ ꯍꯩꯅꯗꯕ ꯀꯩꯀꯥ ꯀꯩꯝꯇ ꯂꯩꯇꯤꯌꯦ. ꯆꯥꯟꯗꯅꯤ ꯁꯧꯔꯥꯡꯅꯅ ꯕꯤꯃꯣꯜꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯤꯍꯦ ꯑꯁꯦꯡꯕ. ꯑꯃꯨꯛ ꯔꯣꯍꯤꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯟꯗꯅꯤꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯊꯣꯏꯕ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ. ꯅꯄꯥꯗꯤ ꯑꯁꯨꯝꯅ ꯐꯥꯒꯤ ꯖꯨꯒꯥꯏꯒ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯄꯣꯠꯅꯤ. ꯇꯨꯝꯕꯁꯦ ꯅꯪꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯉꯥꯟꯕꯒꯤ ꯀꯥꯗ ꯇꯨꯝꯃꯨ. ꯑꯩꯒ ꯏꯆꯥꯅꯨꯄꯤꯒꯅ ꯌꯨꯝꯌꯥꯏꯁꯤꯗ ꯐꯛ ꯊꯥꯔꯒ ꯇꯨꯝꯃꯒꯦ. ꯍꯣꯏ ꯃꯥ. ꯑꯕꯦꯊꯣꯏ ꯅꯕꯥꯅꯤ ꯁꯤꯗ ꯉꯥꯛ ꯂꯩꯔꯝꯃꯨꯀꯣ. ꯑꯩꯁꯨ ꯅꯪ ꯕꯕꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯝ ꯊꯥꯅꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯂꯣꯏꯁꯤꯟꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯥꯟꯗꯅꯤꯒ ꯂꯨꯈꯣꯏꯒꯗꯤ ꯆꯪꯈ꯭ꯔꯦ ꯉꯥꯟꯕꯒꯤ ꯀꯥ ꯃꯅꯨꯡꯗ. ꯌꯨꯝꯌꯥꯏ ꯀꯥꯗꯨꯗ ꯑꯕꯦꯊꯣꯏꯒ ꯔꯣꯍꯤꯠꯀ ꯈꯛ ꯂꯩꯍꯧꯏ. ꯑꯕꯦꯊꯣꯏ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯅꯥꯀꯜ ꯑꯣꯏꯅ ꯐꯛꯇꯨꯗ ꯒꯤꯠ ꯐꯝꯊꯩ. ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯁꯥꯐꯨ ꯀꯜꯂꯞ ꯂꯨꯈꯝꯗꯨꯗ ꯊꯥꯏ. ꯔꯣꯍꯤꯠ ꯃꯈꯨꯠꯅ ꯂꯨꯈꯝꯗꯨꯗ ꯄꯥꯏꯔꯒ, ꯑꯌꯣꯃꯥ, ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏꯗ ꯄꯩꯔꯞꯅ ꯌꯦꯡꯉꯤ. ꯑꯕꯦꯊꯣꯏ ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯅ ꯏꯁꯧ ꯂꯪꯂꯞ ꯇꯧꯔꯒ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯌꯨꯝ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯩꯅꯤꯡꯉꯤꯁꯦ? ꯍꯥ?